ꯀꯩꯒꯨꯝꯕ ꯐꯤꯁꯤꯅ ꯂꯨꯄꯥ 10,000ꯒꯤ ꯐꯤ ꯂꯩꯕꯤꯔꯒꯗꯤ ꯗꯥꯂꯣꯌꯥꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯅꯨꯄꯤꯅ ꯂꯩꯔ ꯄꯤꯔꯛꯄ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯗ ꯑꯆꯥꯄꯣꯠ ꯂꯩꯗꯦ ꯅꯨꯄꯤꯅ ꯂꯩꯔ ꯄꯤꯔꯛꯄ ꯂꯣꯌꯥ ꯏꯟꯇꯔꯄ꯭ꯔꯥꯏꯁꯁꯤꯀꯣ ꯗꯥꯂꯣꯌꯥꯒꯤꯅꯦ ꯁꯤꯁꯨ ꯁꯤꯗꯩꯅꯦ ꯑꯩꯅ ꯍꯧꯗꯣꯔꯛꯏ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯅꯤ ꯁꯤꯗꯩ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯌꯧꯔꯦ ꯑꯥꯗ ꯊꯥꯡꯒ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯀꯔꯥꯡ ꯂꯩꯔꯦ ꯀꯔꯥꯡ ꯌꯧꯁꯜꯂꯛꯄꯁꯦ ꯊꯃꯣꯏꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏ ꯂꯣꯏꯔꯦ ꯇꯜꯂꯦ ꯃꯌꯥꯏꯗ ꯊꯥꯎ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯂꯣꯌꯥ ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯑꯃ ꯎꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯨ ꯗꯥꯂꯣꯌꯥꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯗꯣꯏꯅꯦ ꯑꯄꯥꯝꯕ ꯑꯃꯒꯁꯨ ꯈꯜꯂꯒ ꯂꯧꯕꯤꯕ ꯌꯥꯅꯤ ꯆꯦꯡꯒ ꯍꯥꯞꯆꯜꯂꯣ ꯇ꯭ꯔꯦꯡ ꯀꯔꯥꯡꯒꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦꯅꯦ ꯊꯥꯕꯜ ꯆꯣꯡꯊꯔꯨꯔꯦ ꯍꯜꯂꯛꯑꯦ ꯈꯨꯝꯃꯨꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯁꯜꯂꯨꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯑꯗꯩ ꯅꯝꯃꯨꯕ ꯈꯣꯠꯂꯨꯕ ꯑꯃꯗꯣ ꯃꯇꯦꯛ ꯃꯌꯥꯝꯗ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯕꯀꯣ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ H360 ꯒꯦꯃꯤꯡꯒꯤ ꯄ꯭ꯔꯥꯏꯁ ꯂꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯗꯥꯂꯣꯌꯥꯅ ꯍꯣꯔꯦꯟ ꯄ꯭ꯔꯥꯏꯁ ꯂꯧꯕ ꯈꯣꯠꯄꯗꯣ 360 H360 ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯒꯦꯃꯤꯡꯒꯤ PUBGꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯍꯣꯔꯦꯟ ꯂꯧꯕ ꯈꯣꯠꯄꯗꯣ ꯂꯥꯛꯇꯣꯏꯅꯦ Goes to Haingam 360. Team Haingam 360, please come on the stage if you are. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯁ H360ꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯂꯧꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏ ꯃꯥꯂꯣꯝꯗ ꯑꯃꯨꯛ ꯊꯧꯊꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯀꯩꯅꯣꯁꯦ ꯖꯤꯝꯒꯤ ꯑꯣꯏꯕ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯌꯣꯜꯂꯤꯕ ꯀꯩꯅꯣꯁꯦ ꯗꯨꯀꯥꯟꯁꯦ ꯅꯝꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯝꯕ ꯈꯣꯠꯄꯗꯣ ꯃꯤ ꯉꯥꯏꯅꯔꯤ ꯍꯣꯔꯦꯟ ꯌꯧꯁꯤꯜꯂꯛꯄꯒ ꯑꯃꯨꯛ ꯅꯝꯕ ꯈꯣꯠꯄꯒꯤ ꯈꯨꯅꯝꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯗ ꯌꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯠ ꯐꯥꯔꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯕ ꯃꯇꯝꯗ ꯀ꯭ꯔꯦꯇꯤꯟꯁꯤꯃ ꯐ꯭ꯔꯤꯗ ꯍꯥꯞꯆꯒꯅꯤ ꯄ꯭ꯂꯁ 40% ꯗꯤꯁꯀꯥꯎꯟ ꯑꯃꯁꯨ ꯑꯣꯏꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯦ ꯑꯗꯨꯗꯩꯗ ꯄꯨꯠꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯛꯁꯤꯅꯦ ꯇ꯭ꯔꯤꯁꯥꯔꯠꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯇꯜ ꯑꯅꯤꯁꯦ ꯁꯤ ꯃꯔꯤꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃꯒꯁꯨ ꯈꯜꯂꯒ ꯂꯧꯕꯤꯕ ꯌꯥꯅꯤ ꯆꯦꯡꯒ ꯍꯥꯞꯆꯜꯂꯣ ꯇ꯭ꯔꯦꯡ ꯍꯧꯖꯤꯛ ꯅꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯔ ꯆꯥꯖꯔꯤ ꯌꯥꯝꯅ ꯆꯝꯂꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯀꯣ ꯑꯗꯨꯒꯨꯝꯕ ꯕꯣꯔꯥ ꯁꯤꯡꯖꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯇꯧꯖꯔꯤ ꯅꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯤꯅ ꯇꯧꯔꯒ ꯕꯣꯔꯥ ꯀꯩꯀꯥ ꯈꯔ ꯆꯥꯔꯦ ꯗꯥꯂꯣꯌꯥꯁꯨ ꯂꯩꯔꯦ ꯅꯝꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯐꯔꯁꯨ ꯌꯥꯝ ꯂꯩꯔꯕꯅꯦ ꯁꯤ ꯀꯩꯅꯣꯒꯤ ꯃꯁꯜ ꯍꯕ ꯍꯥꯏꯕꯀꯣ ꯃꯁꯜ ꯍꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯥꯂꯣꯝ ꯑꯗꯨꯝ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯊꯥꯗꯣꯛꯑꯅꯤ ꯁꯤꯗ ꯑꯣꯐꯔꯁꯦ 40% ꯂꯣꯏ ꯑꯣꯐꯔ ꯂꯩꯔꯦ ꯑꯗꯨ ꯒꯤꯐ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯞꯄꯦ ꯁꯦ ꯆꯥꯕꯤ ꯊꯛꯄꯤ ꯈꯔ ꯇꯧꯔꯒꯦ ꯆꯥꯕꯗꯨꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦꯅ ꯁꯦ ꯉꯥꯏꯈꯣꯕ ꯗꯥꯂꯣꯌꯥꯒꯤ ꯗꯨꯀꯥꯟꯅꯤꯀꯣꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯎꯠꯆꯈ꯭ꯔꯦ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯗꯥꯂꯣꯌꯥꯒꯤ ꯑꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜꯁꯤ ꯀꯩꯅꯣꯗ ꯂꯩꯌꯦ ꯗꯥꯂꯣꯌꯥ ꯁꯤ ꯎꯠꯂꯛꯀꯦ ꯇꯣ ꯁꯤ ꯂꯣꯌꯥ ꯏꯟꯇꯔꯄ꯭ꯔꯥꯏꯁꯁꯤꯀꯣ ꯗꯥꯂꯣꯌꯥꯒꯤꯅꯦ ꯁꯤꯁꯨ ꯁꯤ ꯗꯨꯀꯥꯟꯁꯤ ꯗꯥꯂꯣꯌꯥꯒꯤꯅꯦ ꯁ꯭ꯇꯥꯐ ꯊꯝꯃꯦ ꯁ꯭ꯇꯥꯐ ꯂꯩꯔꯦ ꯁꯤꯗ ꯁ꯭ꯇꯥꯐ ꯂꯣꯠꯈ꯭ꯔꯦ ꯁ꯭ꯇꯥꯐ ꯂꯣꯠꯈ꯭ꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯗꯥꯂꯣꯌꯥꯒꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯗꯥꯂꯣꯌꯥꯒꯤ ꯉꯥꯛꯇꯅꯦ ꯗꯨꯀꯥꯟꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯁꯤꯗꯩꯅꯦ ꯑꯩꯅ ꯍꯧꯗꯣꯔꯛꯏ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯅꯤ ꯁꯤꯗꯩ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ ꯍꯥꯏꯗꯣꯛꯇꯕꯤꯗ ꯁ꯭ꯇꯥꯐ ꯊꯝꯃꯒ ꯑꯩꯅ ꯄꯩꯁꯥ ꯈꯣꯝꯕꯗꯪ ꯂꯥꯛꯄ ꯑꯗꯨꯅꯦ ꯁ꯭ꯇꯥꯐ ꯂꯩꯔꯦ ꯁꯤꯗ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯊꯝꯈꯤꯕꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯂꯩꯔꯝꯗ꯭ꯔꯤꯅꯤ ꯅꯨꯄꯤꯅ ꯂꯩꯔ ꯄꯤꯔꯛꯄ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯗ ꯑꯆꯥꯄꯣꯠ ꯂꯩꯗꯦ ꯅꯨꯄꯤꯅ ꯂꯩꯔ ꯄꯤꯔꯛꯄ ꯁꯤ ꯗꯨꯀꯥꯟꯁꯦ ꯃꯌꯥꯝ ꯗꯥꯂꯣꯌꯥꯒꯤꯅꯦ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯅ ꯐꯪꯉꯦ ꯐꯪꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯅꯣ ꯃꯊꯪ ꯊꯥꯒꯤꯗꯗꯤ ꯈꯤꯇꯪ ꯌꯥꯝꯍꯜꯂꯝꯃꯨꯀꯣ ꯄꯩꯁꯥ ꯍꯟꯗꯛꯀꯤꯀꯣ ꯍꯟꯗꯛ ꯀꯂꯦꯛꯁꯟꯒꯤꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯄꯩꯁꯥ ꯈꯣꯝꯕ ꯑꯗꯨꯝ ꯂꯥꯛꯑꯝꯕꯅꯤꯗ ꯆꯠꯂꯦ ꯃꯥ ꯆꯠꯂꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯥꯕꯜꯒꯤ ꯑꯃꯨꯛ ꯔꯦꯗꯤ ꯁꯦꯝ ꯁꯥꯔꯒꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯦꯟꯗꯨꯕꯂꯥꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯪꯉꯦꯕꯀꯣ ꯃꯥꯒꯤ ꯏꯟꯗꯨꯕꯂꯥ ꯀꯂꯦꯛꯁꯟ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯃꯆꯤꯟ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯆꯪꯉꯛꯑꯦ ꯃꯆꯤꯟꯗ ꯁꯤꯗ ꯐꯤ ꯂꯣꯏ ꯐꯪꯉꯅꯤ ꯄꯨꯔꯥ ꯍꯣꯜꯁꯦꯜ ꯔꯦꯠꯅꯤꯀꯣ ꯊꯥꯗꯣꯛꯇꯣꯏꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯍꯣꯡꯕ ꯃꯃꯟꯗ ꯐꯪꯕꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯎꯠꯂꯛꯀꯦ ꯁꯤꯗ ꯀꯩꯅꯣ ꯐꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯞꯆꯅꯤ ꯑꯗꯨꯒ ꯎꯠꯆꯔꯛꯀꯦ
Thì mấy hек lấy bây giờ thì mấy hek lấy bây giờ đàn lưỡi gì hấp cân cái gồm bắp phi gì nữa lúc bây giờ tara cái phi lấy biết cái gì đàn lưỡi gì zoom hấp anh bây giờ ಅದು ಹಾಕೋದು ಇದು ಹಾಕ್ತಾರೆ thế in lộ in sao lộ chứ mà wow lấy thế in đồ là collection đó lối nó phẳng cái đi đã lối à rồi phẳng cái đi free đó ship free gì lâu ra cái đi đã lối à gì free đó tụm hạp cái สิ่งทารากันพี่เก Sige cái nó gì cho sige dukaan gì cho đã lối à cái vậy tụi cô thì ngay sige lối à enterprise mà u rồi mà tung để xin lấy những cái thì cho đã lối à cái staff vậy tụi reception đó cái xin lấy bắp phi mềm gì si blog xin này sát tụi cô blog xin này xin lấy bắp phi mềm gì cả si pura wholesale rate này lúc pa sunny de hor ni phi je 180 de hor ni adagi dum atang bu lai gre do atang bai je pura 50% gi sang de tha offer tha tui je ko aduga sida lai ba kaino je sigi sendan khobu gai je sing gai je to sai rau ba gi oina sida lai ba sendan khobu gai je loi phaja bani ba ko to makhan ne ba si je only cái đâu ba lúc ba sunny yang khai de loi tha do ani je si ma'am je sida lai ba khobu ma'am je loi na sunny yang khai de na tro sunny yang khai de loi tha do ani si gi kano ma'am je aduga sida lai ba phiron ama sida brown ke ga nupi gi lai ba kholi ba ma'am je haidi pura wholesale rate ne tha dok tui je ma'am aduna laksan biro indubula collection sakol ban morang lek machin selection biro aduga yamna nungai ba special offer ama si nupa num hapa kan dalan nang nasam phajari wow phajari sida lai ba ma'am khudai jo lai re nupa gi item am da yaw da wai ning mane do khudai wholesale ne na dum khatang di sai ra kan ya đấy dầu kre ada thang cái lều đấy xong nó carang này đấy à khỏi đâu cái dầu đấy họ chỉ thao bên trong cái này à thế nào càng đâu chứ bà xong đã carang dầu selak pasti tham gì cái phao bị cái nung ai đấy cái dầu selak coi mari samina bên này có Karang ki thao mà có biểu đấy nè, đâu chứ bà? Karang ki thao mà có biểu đấy ha. Đấy kia. Biểu đấy, karang ki học thật lẽ, ăn đấy chứ. Ma'am, cái nó này, có hal lẽ, thao bên sông thao đấy, hal lẽ. Không mudre. Ha. Em mudre mà, ama mudre. Ma'am, karang gì ma'am? Bài điểm tí nó kể tới rồi điểm rồi coi ngoài chứ hay là cái làm gì nè đó yêu sa cái thế là cái đó sida dapat siapa karena tahu deh cái nó sẽ lôi cái thầu thầu lôi điแต่เรื่องไม่ให้จะเท่าเลยไก่เนาะโยนหรือเปล่าโยนแล้วก็เลยทำไงแม่มันจะแม่คุ้มเส้นอะไรai đi cái nó ma luôn rồi thao lối bây aiจะเรียกคนนี้นี่กันเลยนั่งไล่ตัวอุดเลยdari kíสิ่งมั้งอัมเดรdari kíเลยโอ้ยค่อยกระโดดค่อยโดดเลยอะกระโดดเท่ากันเลยคุ้มท่าอะไรคุ้มท่าอะไรไอ้ลอยเอ๊ะลอยเครเยอะเลยใช่สักตนาละ तुमचा किती तो आहे अजी तिचा पण